Lakadoriba Ningol Chakhouba numit asida mama oibisingna ising marik amata thakdana chara henbagi khongjang changsinduna malemgi mafam kudimakta khanganbagi tanja adu chapchana minasi haina Thawai Mirel gi convener paunam sanahanbina appeal torakli wafam asingasi Thawai Mirel gi head office singjamai vagyabati lekai da pauntokiba paugi mifam amada phongdokibani mahakna makha charaduna tha taruk hena chatharakli ba koki narco terrorist gi tamthiraba lamchat sajat asibu state amadi central government anina yamna nungai balila amagum yengtuna leiba atruga landfam asida asiba Europe matamda ex gratia lauthokna bagidamak khongrai niktuna leithokli malemgi super power uriba leibak singi manungda ama uriba Indiana masagi country manungda masagi citizens singda mapandagi chungsilakpa terrorist singna tamthiraba attack kaya chathaduna micham kaya amadi mathona leiraba jawan kaya gi punsi manghankhre khanglaba fawa super power country amagi matik magun uthoktuna terrorist singbo warakpagi mauta terrorist sing atuga suspension of operation sugi agreement tonaduna nungaina kumhaigum yengli lengak amagi leifam thokpa sakti sing pumnamak lokthok sananingba makal gi lila sanaduna leiri maram asena lakliba hiangai gi nini panba chahi amagi manungda amuktang thokpa ningol singna kaurang na ngaijarakpa Ningol Chakhouba numit asida Manipur gi apunbagi saktam ngakpada khwaidagi achoba thodang loribi iramdam asigi imaibel ichal iche kudimakna paktaknana chara henbagi khongjang changsinminasi haina mahakna makhataki Manipur da tha taret haina hajilaklaba koki na khoigi maite gi frukta landarakwa asida lamdam asida leiriba maman yamlaba ireja kaya thawai pikhamnaba thawai kaya amana thiba khangdaba isa isu kaya amagi punsi mafamarang khangdana thiba khangdana leiriba mioi kaya amana lanjena awana nangliba masa kainaba mapuroiba kainaba chena khainaba dana pik thalaba lamdam asigi miraw kholla sida lakadoriba yangai gi nini pamba ningon singi tangna phangba nungairaba numit asi hatak sehi sigi oinade akoi ningon punamakna Ningol Chakhouba asi punna leptuna hairiba lamdam asigi awana nangkhaba punamaktabi kai khumnaba oina akoi punna leminasi haina apin tawjabaga loinana hairiba numilasida mama oibisingna ising likla ama phawwa tadana chara henbagi khongjang changsinduna Manipur lengakta inda government da amadi malem sinna thungna hairiba lamdam asigi laibak thiba thongdok asigi mapao se punna piminasi haida